Dada, aishu nang manungsidaba natiye. Adubu aina khariba sambalse nang aigi tungki punsida hena aphaba oinabane. Ibanigi nungsibadi taseng ba mayek laraba oihaninge. Aigi apambase nangna khangdabanina aingonda kayada waroriba. Nongmadi soidana nangsu aigi maktraba thamoise khanglakini. Asum numit kharani haukre. Numit tu chahi amagi ahoba numit New Year ni. Misna hoigi laikai gi thabalama sulai rami. Adobu misna di wakhal du inung nungai jaramde. Maramdi mahakna sagarda call tawkhibadu New Year numitta makhoi gi laikai da thabalai haijagi haina call tawkhibani. Adobu marai tanabu oina thokre. Storm da Santos Sagar gi mayumda lai. Noi laikai gi thabal chatloidro. Kaidongai no haise. Ngasi ni ne ngasi kaimta haibiraktrabo. Unaba chatloidro. Adu haibera khangdine call tawrambane. Aina isau langbaduda kaimta ga haidabi dum thamkhre. Aisu thoklega kaimta haide. Horen surprise oina tawrage. Nangi surprise le amuktangi khangba soidrabane. Adu unaroidra haibani ne sono nangbo. Unani he ma uningbaine aina thokleise. Ngasi ro. Nate ngasi na thabal hayeng oina unadoine. Thabal chongbadi yamna haibanina horen prok changna ba thabakni ne ha. Asumna nupa makhoi khara thabal lagle. Misna fana kuina thabal chongbu uramde. Santosu mangak tu thangatana misna bu yengi. Ravi na harai thaulei tabaga da chai hedo tawrani do. Yengdo bamina yengdragane. Tumi lei we. Santos misna bu ure. Wang chawraba nupa anina oyet paiduna kanna karantari. Misna hainadabana di loire. Tawriba matawdu ubada Santos na uru laiduna nung ani khulli. Aduga sagarda pisili. Se sipayo. Aduga ne adagi nupa anisda thomo. Mapokse hekta thugayo. Sagar na hairai hauraba nangi haungnabido mo. O nangi mahutane aina oina chakpa. Ravi na amuk aina haidra kada khonguno na. Khangniba. Misna nupa singduna lepliba mapadu yorakpada Santos na machindu makhut anina khallaga khanglaw lawrai. Hoi khoi lakchariye. Misna su khonjel du tabada tunglomda haifet ing thorai. Nupa singdu leptona lerambaduda masadu swai lawi. Ngayhak leiraga Santos su thabal chongba yawrai. Santos na misna da onsilaga amase sawbada lorabani. Sangmundana nung ahumari khollaga jasin khrabani. Kaige. Ngasai nupa ani dugi karan khutado madi thabal chongba haitabani na prok hek chabani. Kayam kuina laikidoino. Kuina roi chatlani. Asum na ngayhak leiraga misna thoibi lingjel amadi atai mamanabi singduga hannaba tholakle. Makhoina thoklakliba lambi duda Sagar, Santos, Ravi, Loya, Johnson atai marup mayam amaga achapot yawba khaw khara paiduna leptona leirami. Thoibi na hairai adaise Sagar oinatro. Lakpani moisho. Misna Sagar ubada mamai lukthaduna laikre. Thoibi na hairai yam thajadeda. Sagar khangnok nok thorai aduga misna gi mangda leplaga. Se sipai kho. Misna pakhatpa kai boy Sagar da fatyen khalai. Sagar shumomo noglai. Misna su achapotu tapna lawi. Kana lake thinbiramuro. Yarni lingjel hoy inama thoibi hoy galakpane. Akhoi sum chatkrage. Sagar misna gi nakda changsilaklaga nakong mayada makok to fairap tawraga. Hayeng pung amada loisilaga ngairamo. Nathanda ay laktoini ko. Sagar na amuk handoraklaga. Pari adudi noisu chatlo aikhoisu chatlage. Asum na numit to haukre. Ayuk ki pung 3 tarakpa adwaida Sagar machanupi Sweetie bu kaurai. Jan! O Jan! Sweetie su prap lai. Kaidorage tamo? Kwak tong na laktana kauidubo. Sida phamo. Tamo wa haige. Kaidorage me tamo? Mamangi ichenan di hauraga bazar chatlugera. Kaidawwa? Nupi ki firol kita lairu choba. Kanada pinabano haise. Hangkrapot ni he angang nena. Kanada pinabano haidradine ay chatloi. Jan, nang sidiba ko. Hairu me tamo? O nanamada pinaba.
Si wari pharamanine. Tamo se nupi ka koi bra haise. Ado tamo masak phajabra. Phajaye. Yare chalo. Thank you ni. Paisa piro dana. Kaya na yadoino. Lising taret piro. Lising taret haiba. Hoi. Sagar magi mon maya da lairiba wallet tu lauthoga lising taret satoga Sweetie da pirai. Sweetie mabung dagi paisa du lauraga thokre. Asumna Sweetie laikai gi mache nandi hauraga bajar jatkre. Pung 12 makhai adwaida Sagar Misna da call tawi. Ngasi di yam thajadana phone paikhalai. Kaino ngasi di phone du mokpa makhada thamdrabo. Misna na isau langai. Kaino haidubo. Ai pung ama chak chana lakani ngahen ganuko. Adu haige tauni thamage. Ngai ko. Kaino ngasi di aise daw yam ya daw malida. Kaibo. Kai swaide. Kai da chatoino haibani. Adu bura gari na pupa mafam amada thameko. Si hairaga Sagar call du kakthati. As onthok pagi nupani kaimta haibaga nang haude me. Sagar pung ama chap chana lai. Misna su thoklaktuna gari karaktuna famkhre. Makhoi ani panglap lap taba fast food ama da changai. Sagar na thariba chair du ama chingthoklaga Misna da phamu haibagi maumda mangak eli. Misna su tapna changlaktuna famthai. Sagar su chair ama chingthoklaga famtharai. Kai jasige khallo sida kya pamba. Si hairaga menu card tu Misna da pishilli. Misna menu card to lauraga amuk table mathakta pop launa thami. Ai kem ta chaning de coffee tang oina thaaga chalase koi beyaroye. Sagar pisum ani du suktak tawraga hairei. Ngasti ngangna dobo wayam lai. Wahai si hairaga Sagar lairiba waiter du kawi. Aduga chanaba order tawkhre. Ngaihaki matungda waiter du su chanaba sing du puraklaga table du da thanamlaga ma su changkhre. Sagar na coffee amaga chanaba amaga Misna da instilai. Hana chase wari konse. Kai wari laige. Sagar thakke tawramba coffee cup tu phat thammi. Ibani gi wari se amta laitabra. Laitaba manba. Sagar Misna gi wahai du da fuk hogalai. Wari laitra haba natro chasilao. Si haira maga Sagar bil thira maga sauna thokre. Kaino asmai shaw jalo. Misna su mapanda tapna thoklai. Gari manak yaurakpada gari gi thongdu phat hangdorai. Misna su kakhatuna fammi. Ani du wa amata ngangna dana yamna sangna lai. Kaigino su yam saurisibo. Ngasai wa yam haidau lai habado hairo. Handak su Sagar kari su khumakte. Khumdiye. Hoine haujikpudi ahenba lairabanina aina haibaga amta khumninglamaroi ne. Wahai du tabada Sagar thauriba gari du break khangpha phai. Nangna ise kayam kuino otkidoino. Aina waraga nangna suk nungarisina kaige. Misna wa ama haige tawi. Adubu wadu Sagar na thatkhre. Nang wa nga kano. Nang sunga sidi aigi awaba benda ba mayam se khanglaga hanko. Asuk kuiba chahi se ai karam da lairam gani haiba nang khangbra. Imanaba singna aigi itawbu yenglaga lakna khiba. Aina laita fam khangdaba itawbu uraga khuba khuraga nokpa. Madui mayam do aina karam da solve tarong gani haiba nang khangbra. Khangsu khangloi. Nangi thamoidi minungshi khangdabani. Hainai nupi gi thamoidi laina dagi hena thole. Adubu nangi thamoi sidi ai kaino haiba haifam khangde. Handak ti Misna wahai amata haidana lupthaduna tumina lai. Sagar Misna da sauna yenglaga. Nongmata su ifamda nungshibagi mami machet ama phawba utbra. Asuk kuiba matamse ai khangduna lakmane. Adubu ai ngasidi khangbagi pangal laitre. Ai su handak muksu wadu loiba nangdre. Yare ai nangi wa taningde. Kuiba yaroi hadaine thelage lao. Asumna Sagar na Misna bu mayum phawba thinbirai. Ngasidi Sagar tasingna saukre. Misna gi gate dagi khara chathoklaga gari du khami. Misna gari dagi tapna kumthai. Sagar su kumtharai. Aduga maningi thongdu hangdoklaga khaw ama pirai. Se sibukho. Misna tapna lawi. Chango. Misna mayumda changkre.
Sagarsu garidu thauraga chatre. Misna na khawa mapairaga lakpaduda laimana. Kaino ibema khawduna. As ima aisu khangde. Haima kaino ne. Purak pasumana puraga khangde hairisina. Ima aiko yam chieba ngakta pothage. Misna magi kada changlaktuna ngaihak potharami. Sagar na pirakliba potu karino haiba ma yengludre. Sagar na may hawkay sawkhibaduda mathwai so nungay jaramde.